State Asida meeyam yamna pamnana chanariba ngam ama oiriba local Sareng induced breeding ki Thabak progressive fish farmer Sungkham Chathaba Mai Paakna Chathaba Ngamle. State Fishery Department ki pau paladuna DIPR na thador ki bachero lamada Sungkham Chathaba singna mahaka thabak tawminaba singa loinana indigenous technical knowledge ITK amasung scientific knowledge animak sizinaduna Sareng Walago atu hairiba nga makhalese Imphal West District ki Wangoi makhale kai dalaiba Sungkham Chathaba ge nga gi farm da induced breeding Mai Paakna pangthokli. Induced breeding ge thabak ase Sungkham Chathaba na State Fishery Department ki mating galonina paikhat pane. Meeyam gi demand gi yanglaga makhata na state asida Sareng gi pothok marang kaina puthona bahonari hairi. Panba yai kumjali singani kunmathoi da pangthokiba state level National Fish Farmers Day gi thoromda Chief Minister N Virena State Asida Sareng gi pothok hena puthokna bgidamak thabak paikhat ba lauthoki bagi matungina Fishery Department na pilot project amoina thabak paikhat pa horakibani madugi phaloina fish melada tagat trek pa Sareng sing meeyam da phanganba horakli.